ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯦꯝ ꯅꯝꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯕꯅꯦ ꯑꯗꯨꯕꯨ ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥꯅ ꯁꯨꯝ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯇꯧꯔꯤ ꯄꯣꯠꯁꯤꯡꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯃꯑꯣꯡ ꯁꯨꯝ ꯎꯔꯛꯄꯗꯒꯤꯅꯦ ꯑꯩꯅ ꯁꯨꯝ ꯅꯝꯖꯔꯤ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯑꯩ ꯃꯁꯤꯃꯛꯅ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯖꯁ ꯃꯅꯤꯄꯨꯔꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯖꯁ ꯍꯥꯏꯖꯅꯤꯡꯕꯒꯤ ꯑꯩ ꯅꯝꯖꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕ ꯅꯍꯥꯟꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯂꯩꯔꯨꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯨꯕ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯏꯌꯦꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯊꯣꯛ ꯐꯪꯗꯗꯅ ꯑꯥꯗ ꯄꯟꯗꯅ ꯂꯩꯕ ꯋꯥꯅ ꯂꯩꯕ ꯃꯌꯥꯝꯁꯦ ꯏꯚꯟ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤ ꯈꯔꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤ ꯈꯔꯅ ꯇꯥꯊꯤ ꯇꯣꯏꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯆꯤꯡꯈꯤꯕꯨ ꯍꯥꯏꯕꯤꯕ ꯑꯗꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯄꯨ ꯍꯥꯏꯕꯤꯕ ꯇꯧꯗꯅ ꯇꯧꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯑꯗꯨ ꯃꯌꯥꯝꯁꯦ ꯎꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯒꯣꯔꯃꯦꯟꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯗꯥꯏꯇ ꯂꯧꯔꯒ ꯃꯌꯥꯝꯁꯤꯡ ꯄꯥꯎ ꯐꯥꯎꯅꯕꯤꯔꯒ ꯊꯣꯛꯂꯛꯏꯅꯦ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯄꯤꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯇꯧꯗꯅ ꯃꯥꯏ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯑꯅꯥꯕ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯇꯅ ꯕꯁ ꯅꯦꯛꯇꯅ ꯇ꯭ꯔꯦꯟ ꯅꯦꯛꯇꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯁꯤꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯣ ꯁꯤ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥ ꯊꯣꯛꯂꯛꯄꯅꯦꯕ ꯁꯤ ꯃꯌꯥꯝꯅ ꯁꯤꯟꯗꯅ ꯒꯣꯔꯃꯦꯟꯅ ꯁꯤꯜꯂꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯏꯅꯤ ꯃꯌꯥꯝ ꯂꯥꯛꯏꯗꯨꯁꯨ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯥꯛꯆꯕꯗꯨꯅ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏ ꯃꯁꯥꯃꯛꯅꯁꯨ ꯃꯁꯥꯅ ꯈꯪꯖꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯁꯦ ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯠꯂꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯖꯔꯨꯒꯦ ꯅꯨꯃꯤꯠ 15ꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯑꯃꯅꯦꯅ ꯈꯜꯂ ꯊꯣꯛꯆꯔꯛꯏ ꯃꯣꯏ ꯃꯁꯥꯅ ꯂꯣꯏꯅ ꯃꯁꯥꯅ ꯌꯥꯖꯔ ꯊꯣꯛꯆꯔꯛꯏ ꯉꯥꯛꯇꯅꯤ ꯃꯁꯥ ꯇꯧꯖꯒꯦ ꯈꯜꯂꯤ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯁꯥ ꯂꯥꯏꯁꯨ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯛꯄꯤ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯍꯦꯟꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯀꯥꯟꯗ ꯕꯁ ꯄꯥꯔꯀꯤꯡ ꯌꯧꯔꯀꯥꯟꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯍꯥꯏꯒꯨꯝꯕ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯅ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯃꯥꯎ ꯌꯧꯔꯦ ꯁꯦꯅꯥꯄꯇꯤ ꯌꯧꯔꯦ ꯑꯗꯨꯗꯒꯤ ꯁꯦꯛꯃꯥꯏ ꯌꯧꯁꯜꯂꯦ ꯂꯣꯏ ꯈꯪꯉꯤꯅꯤ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯌꯧꯔꯛꯑꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯕꯁ ꯁ꯭ꯇꯦꯁꯟ ꯃꯣꯏ ꯂꯩꯐꯝꯗ ꯃꯣꯏ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯀꯥꯟꯗ ꯄꯟꯊꯨꯡꯐꯝꯗ ꯌꯧꯔꯀꯥꯟꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯃꯥꯏꯅ ꯁꯤꯜꯂꯒ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯅ ꯑꯩ ꯉꯛꯏꯁꯦ ꯃꯣꯏ ꯃꯌꯥꯝ ꯌꯧꯔꯤ ꯃꯌꯥꯝꯗꯣ ꯆꯠꯐꯝ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯗꯣ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕꯁꯨ ꯈꯪꯗꯦ ꯆꯪꯉꯨꯔꯀꯥꯟꯗ ꯇꯥꯟꯊꯣꯔꯛꯑꯦ ꯅꯣꯏꯅ ꯁꯤꯗ ꯅꯠꯇꯦ ꯁꯤꯗ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯔꯦ ꯃꯤꯁꯤꯅ ꯋꯥꯅꯁꯨ ꯂꯥꯛꯏꯕ ꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯖꯔꯅꯤꯗ ꯃꯁꯥ ꯃꯤꯍꯨꯟ ꯆꯣꯡꯗꯅ ꯂꯥꯛꯏꯕ ꯃꯔꯛꯁꯤꯗ ꯑꯃꯅꯤ ꯌꯥꯎꯔꯝꯒꯩꯁꯦ ꯑꯩꯈꯣꯏ ꯂꯧꯗꯣꯏꯅꯤꯀꯣ ꯄꯥꯈꯠꯇꯅ ꯂꯥꯛꯆꯔꯤꯕ ꯃꯌꯥꯝꯗꯣ ꯁꯨꯛ ꯂꯨꯅ ꯂꯥꯛꯆꯔꯤꯕ ꯆꯔꯥꯒꯁꯦ ꯆꯥꯕꯁꯦ ꯑꯗꯨꯒ ꯋꯥꯅ ꯌꯨꯝꯗ ꯌꯧꯖꯔꯒꯗꯤ ꯂꯥꯛꯆꯔꯤꯕ ꯃꯌꯥꯝꯗꯣ ꯃꯅꯤꯄꯨꯔ ꯌꯧꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯉꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯒꯗꯤ ꯑꯩꯈꯣꯏ ꯐꯅꯤꯅ ꯈꯜ ꯂꯥꯛꯆꯔꯤꯕ ꯃꯌꯥꯝꯗꯣ ꯃꯅꯤꯄꯨꯔ ꯌꯧꯔꯀꯥꯟꯗꯅ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯑꯣꯡ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗꯣ ꯍꯣꯏ ꯌꯦꯡꯁꯤꯟꯕꯤꯕ ꯃꯌꯥꯝ ꯌꯥꯎꯏ ꯈꯪꯖꯩ ꯃꯌꯥꯝ ꯑꯃ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕ ꯄꯥꯎ ꯇꯥꯖꯩ ꯎꯖꯩ ꯑꯩꯈꯣꯏꯁꯨ ꯄꯥꯎꯗ ꯅꯨꯡꯇꯤ ꯌꯦꯡꯖꯔꯤꯕꯅꯤ ꯇꯣꯏꯅ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯤꯕꯅꯤ ꯑꯗꯨꯗ ꯈꯔ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯦꯅ ꯊꯥꯒꯠꯄꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯑꯩ ꯁꯨꯝ ꯇꯥꯖꯕꯗ ꯃꯥꯏ ꯂꯣꯀꯦꯜ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯁꯤꯒꯤ ꯗꯥꯏꯇ ꯁꯦꯟꯅꯔꯒ ꯇꯧꯕꯅꯦ ꯍꯥꯏ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯌꯧꯔꯛꯑꯦ ꯄꯥꯎ ꯂꯧ ꯇꯥꯔꯕꯅꯤꯅ ꯃꯥꯏ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯣ ꯂꯥꯛꯄꯤꯔꯒ ꯃꯥ ꯃꯁꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯁꯦꯝꯃꯤꯕ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯁꯦꯝꯃꯤꯕ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯤꯔꯒ ꯍꯥꯏ ꯕꯁꯁꯤꯡꯗꯣ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏ ꯂꯩꯀꯥꯏꯒꯤ ꯕꯁꯁꯤꯡꯗꯣ ꯃꯣꯏꯅ ꯍꯣꯏꯔ ꯄꯨꯕꯤꯔꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯕꯨ ꯊꯥꯗꯕꯤꯔꯝꯕ ꯀꯩ ꯀꯥꯏꯒꯦ ꯃꯣꯏꯅ ꯉꯥꯏꯕꯤꯔꯝꯃꯒ ꯕꯁꯇ ꯁꯣꯝ ꯆꯠꯁꯤ ꯅꯠꯇ꯭ꯔꯒ ꯕꯁ ꯑꯃ ꯇꯣꯉꯥꯟꯕ ꯒꯥꯔꯤ ꯑꯃ ꯅꯦꯛꯑꯒ ꯑꯗꯨ ꯇꯣꯡꯍꯜꯂꯒ ꯑꯗꯨꯗꯨ ꯄꯨꯕꯤꯕ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯗ ꯈꯔ ꯑꯃꯅ ꯇꯧꯋꯤ ꯈꯔ ꯑꯃ ꯇꯧꯗꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯈ꯭ꯋꯥꯏ ꯂꯨꯕ ꯑꯃ ꯂꯤꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯗ ꯁꯣꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯤ ꯁꯤꯗ ꯑꯃ ꯍꯦꯛ ꯁꯣꯏꯗꯅ ꯅꯥꯈꯤꯕ ꯇꯥꯔꯒꯗꯤ ꯑꯅꯥꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅ ꯁꯣꯏꯔꯀꯥꯟꯗ ꯁꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯊꯤꯅ ꯁꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯤꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯃꯥꯒꯤ ꯂꯩꯀꯥꯏ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜ ꯊꯥꯡꯃꯩꯕꯟ ꯍꯥꯏꯔꯒ ꯊꯥꯡꯃꯩꯕꯟꯗ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯂꯩꯔꯤ ꯃꯁꯤꯅꯥꯝ ꯂꯩꯀꯥꯏ ꯂꯩꯔꯤ ꯁꯤꯅꯥꯝ ꯂꯩꯀꯥꯏ ꯂꯩꯔꯤ ꯁꯤꯁꯤꯗ ꯃꯥꯏ ꯀ꯭ꯂꯕꯀꯤ ꯃꯌꯥꯝ ꯂꯩꯖꯔꯤꯕ ꯉꯥꯛꯇꯅꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟꯗꯁꯨ ꯑꯩꯈꯣꯏ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯁꯦ ꯁꯦꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ ꯁꯦꯝꯕꯩ ꯉꯥꯛꯇꯅꯤ ꯄꯥꯎ ꯇꯥꯖꯩ ꯑꯗꯨ ꯁꯦꯝꯃꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗꯣ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯣꯏꯅ ꯗꯥꯏꯇ ꯄꯨꯒꯗꯕ ꯍꯌꯦꯡ ꯑꯅꯥꯕ ꯃꯌꯥꯝ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕ ꯑꯅꯥꯕ ꯍꯥꯏꯕꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕꯗꯁꯤꯡꯗ ꯌꯦꯡꯁꯤꯟꯒꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯃꯣꯏꯁꯤꯅ ꯂꯥꯛꯄꯤꯔꯒ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯃꯣꯏ ꯍꯥꯏꯔꯤꯕ ꯄꯥꯔꯀꯤꯡꯁꯦ ꯂꯥꯛꯄꯤꯔꯒ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯕꯤꯈꯤꯕ ꯀꯔꯤ ꯀꯥꯏꯒꯦꯕ ꯃꯣꯏꯗ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯕ ꯃꯣꯏꯗ ꯒꯥꯏꯗ ꯄꯤꯕꯤꯕ ꯀꯩ ꯀꯥꯏꯒꯦꯕ ꯁꯤ ꯂꯥꯛꯑꯣ ꯀꯛꯆꯤꯡꯁꯤ ꯂꯥꯛꯑꯣ ꯁꯤꯅ ꯁꯦꯅꯥꯄꯇꯤꯒꯤꯅꯤ ꯑꯁꯤꯅ ꯀꯩꯅꯣꯒꯤꯅꯤ ꯃꯣꯔꯦꯒꯤꯅꯤ ꯁꯤꯅ ꯊꯥꯡꯃꯩꯕꯟꯒꯤꯅꯤ ꯁꯤꯅ ꯁ꯭ꯀꯨꯜꯒꯤꯅꯦꯅ ꯉꯥꯏꯕꯤꯔꯝꯃꯒ ꯃꯁꯥ ꯀꯦꯟꯗ꯭ꯔ ꯄꯨꯕꯤꯈꯤꯕ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯄꯣꯠꯁꯤꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯀꯤꯔꯦꯕ ꯇꯁꯦꯡꯅ ꯀꯤꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦꯅ ꯁꯤꯗ ꯍꯌꯦꯡ ꯁꯤꯅ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯕ ꯀꯥꯟꯗ ꯁꯤꯅ ꯊꯣꯛꯂꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯗꯁꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄꯨꯕ ꯉꯝꯃꯣꯏꯗꯕ ꯗꯁꯥꯗꯣ
मनपुर नुई खांगे दुनी मैम खांगे दुनी अदाम फो फैसिलिटी लेब लेब नते अखोगी होन जरीब सीएन खरना होय गवर्नमेंट तम बिरेन तौजरीब माजु वाजे या खांगे तम बिरेन वाजे दम होन बिरेब याम थागचे स्माइ दुदन अतै लीडर्स मैम जु तौदबते तौ मैम यावे तौदबसि यावे बा दुने बे साउनिंग जे कदौबगी सी मतंग तुमि लेबिम सी लेना जे तसिना केम हाइजगे आई अचौ सांगनी आई पैसा पाइरबनी आई अदुने दानी गाना लेम खागदब नतिको लेम थागदब नति चांगबु चांग अदि लोइन नागदो अंतने से आई इसा इसागी युमदा चांगते हना लेबे आप नते बसिदि लोइन योक्तुरिबनि नोमा अदुना सिगी इशूजिदि तसेना दायता लोबिरि बेसिनाव सिंना दायता लोबिरि एमएलए सिंना सी पोसिदि याम स्ट्रिक्टली याम थीना लूना हाइतरे लेबाक सेमदि लूरि देसिको सी मिसिमना थोला कांदको सीदा हेंग ए लांजरेगा हाया बजानते सी संदोखी कांदको जरा जरा संगिबदने बामेन तर कनमंगम दु जानते अमतंग होनमिना सिबा पाकिंग चलगा लाइबा काय यौरे पाउ लंगली अदु चपि गाइबियो अमतंग गाइबिरगा मोय नोय लेनुगी केंद्र मिसिना पुरगा क्वारंटाइन सेंटर मन थंबियो लाइव मिसिना जु वाय मकोक मदि वास लाक्चरे दमु योक मन पुयो कांदना मु लेबम चावम खंगद्रे काय चतुनि जु खंगदे कमाय तोइनु जु खंगदे अदुगा सिदा हजनि ममना क्वारंटाइन सेंटर थंब कांदो होय मनपुर पैसा पाइदब लेबानी अखोन जी ज्ञान ताबि तारे चिनाव मैम ला इमयाम जी ज्ञान ताबि तारे असिदा याम नुंगाइबगदि किसु अदि फजन थंब खोटपदि अदु मैम जु होनरी थमनब खरम नुंगाइतब थेंगनबसि याय अदु सिदा इन हाजनिंगबदि आई युम योरबनी ने अदि सरकार ना आई सीपीडी अदा पीडी हाइबो तोकथोक पिरगा हाइतारे गवर्नमेंट सिंदि सिलिदना क्वारंटाइन तबम सिल्ली असिदा लेबिसिंदुना आई युमदगी फोन तो बिरगा हाइतारे मोंपाक ओइरा फैजुप ओइरा अमा ओइरा इवन चाबा थकप नुंगाइत्रेगाजु गवर्नमेंट बचनी चिनी पी हाइको नोमगे अदुजु अदुदुमु नुंगाइत्रे पुक थंदी नतगा आई चाबा हाउते हाताजु युमदगी आई मगे चकथोंग मदि युमदगी थिललप के सुकाइ देना खले कांसोइ बुइगरा इरोमो बुइगरा अदा कैदोम चाबा याबा सानाबा ताना बिरगा युमदि दुम सिदसना अखोइ इसा इसाना दायित्व पुजरगा युमना दायित्व पुजरगा सि ए स्मार्ट गवर्नमेंट तो बिरिजा अखोइगिनिको आई यौरीजे आइगी इचानुपा यौरीबा इचानुपी यौरीबा आई मपुरोबी यौरीबा आई अहलमसिंग यौरी कोमनपुर यौरी कोमनपुर अदुतरी मखा ताबदि गवर्नमेंट ना ता रोजे अखोइ युमदगी कइनो थोंग थाप पुयाबा अखोइ युमदगी कइ पिबियाबा फैजुक नचिंबा कांगन नचिंबा अदि कइ हिदा तिन कइ कापयाबा हिदा लेरे पिबिरगा मोइ सीजन नंबे आई केनो सि अखोइ खन सोशल ओइजे सिदा अखोइ जि कथोकसे से गवर्नमेंट ना डिपेंड तौरोजे सि मतंग सि केम हाइजनिंगेना अदुगा पामजरीबदि मरुन पामजरीबदि अखोइगी क्वारंटाइन सेंटर हांबिरिबा मफम सिंग अखोइगी दायित्व पुबिरिबा बिसिनाव सिंगना बस तो यौरे मनपुर यौरे हाइ कांददि इम्फाल यौरे समातो मोइ यौरे ना गाइबिरमगा मोइबु मसा मसागी केंद्र पुबिबगे दायित्व सु लौबियो ने हाइजनिंगे नत्र युम चंगनाग्रदि नत्र मांगनाग्रदि याम सोयकने सि सोयकदिजे याम थिन हयें तुंगदने अखोइ कपकनी हयें कपना यारोइ सिदा आई लांजग्रे हाबि कपनागा यारोइको तोरा तु सिनी को मनपुजे सि खंगमिनसि अदुदना प्लीज सि फागी नते ꯁꯤ ꯐꯥꯒꯤ ꯅꯠꯇꯕꯅꯤꯀꯣ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯏꯁꯥ ꯑꯝꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯃꯤꯟꯅꯔ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯑꯗꯨꯒꯤ ꯃꯤ ꯑꯗꯥꯒꯤ ꯃꯤꯒ ꯈꯟꯅꯔꯣꯏꯁꯤ ꯑꯩ ꯑꯗꯥꯅꯤ ꯑꯗꯨꯅꯤꯒ ꯑꯝꯇ ꯈꯟꯅꯔꯣꯏꯁꯤ ꯁꯤꯗꯅ ꯑꯗꯨꯝꯕ ꯀꯌꯥꯝ ꯇꯧꯕꯤꯔꯨꯅꯨꯀꯣ ꯁꯤ ꯀꯔꯤꯝ ꯁꯥꯟꯅꯕꯤꯔꯨꯅꯨ ꯒꯦꯝ ꯑꯝꯇ ꯁꯤ ꯑꯩꯈꯣꯏ ꯑꯝꯇꯪ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤ ꯂꯣꯏꯔꯦ ꯈꯟꯒꯗꯕꯁꯦ ꯑꯩꯈꯣꯏ ꯍꯤꯡꯍꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯇ ꯅꯥꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯟꯅꯒꯗꯕꯅꯤꯀꯣ ꯁꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯆꯤꯠ ꯑꯃ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯄꯣꯠꯁꯤꯗꯤꯀꯣ ꯃꯤ ꯑꯃ ꯅꯥꯕꯗ ꯂꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯅꯥꯕ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪ ꯂꯥꯏꯌꯦꯡꯃꯤꯟꯅꯒꯗꯕ ꯑꯝꯇ ꯍꯣꯠꯅꯃꯤꯟꯅꯁꯤꯕ ꯄ꯭ꯂꯤꯖ ꯑꯝꯇ ꯃꯌꯥꯝꯗꯣ ꯈꯣꯏꯔꯝꯖꯒꯦ ꯑꯝꯇꯪ ꯄ꯭ꯂꯤꯖ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯁꯤꯗꯅꯦ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯒꯤ ꯁꯤꯃꯥ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯅꯠꯇꯦ ꯁꯤ ꯒꯦꯝ ꯅꯠꯇꯦꯀꯣ ꯑꯝꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄ꯭ꯂꯤꯖ ꯑꯝꯇ ꯃꯌꯥꯝꯗꯣ ꯈꯣꯏꯔꯝꯖꯒꯦ